कौन है ये रोबोट में जाएगा तो थोड़ा Don't shuffle your seats. Wherever you are seated, we remain there. ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯀꯦꯜ ꯆꯦꯛ ꯇꯧꯒꯗꯕ ꯃꯤꯈꯩꯗꯨꯅꯤ ꯃꯣꯏ ꯃꯁꯛꯁꯦ ꯎꯕꯗ ꯍꯦꯟꯅ ꯀꯤꯖꯩꯌꯦ ꯅꯥꯕ ꯃꯇꯥꯡꯒꯤ ꯍꯧꯖꯤꯛ ꯂꯥꯏꯅꯥꯗꯨꯕꯨ ꯆꯦꯛ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯜꯂꯛꯅꯕ ꯃꯤ ꯃꯌꯥꯝ ꯑꯁꯤꯅꯤ ꯌꯦꯡꯕꯤꯌꯨ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯁ꯭ꯀꯦꯅꯔ ओके हजे अखोई मैम बस खोसान का दौरे से चंडीगढ़ एडमिनिस्ट्रेशन अखोई कनो मणिपुर चटपगीदमक्ता पीबीबा अखोई लंच ने याम फजना पी तो हांगतो यंगजेगेको तंजु पीरे तन नेसिना अदुगा हलुवासु बे असा थक पीबी ब्रेकफास्ट जो लफोइगा एपीएम बोतल मचा अमागा पी याम थिना फजे चंडीगढ़ एडमिनिस्ट्रेशन अखोइना अपुनबगी ओइना थागतजु फोंदोकचाइ सुमाइना न तौरिबे बस मनुंगदा सोशल डिस्टेंसिंग तौफम चेप्टर 17 दी स्क्रीनिंग लोरा मतुंगदा रेलवे स्टेशन दा चकदौरे हबे मैम 이제가 범인이야. 이게 더 못한 사. 이거는 땀 나모냐. không điều khi bus mình đi rồi đấy. tiền khả bà Bila xong đi em मलेम पुंबगी कोविड-19 पेंडेमिक ना यामना कन्ना मियोबा जाति असिदा अवाबा पीबीरकपदगी अखोई युमदा हनिंबगी दमकता पंजाब की महाली पार्टी ने अखोई की पार्टी सिना मणिपुर की दमकता होजे अखोई स्क्रीनिंग तौबा लोरदुना रेलवे स्टेशन चलले होजे अहानबा मक्तदा अखोई की मणिपुर की सीएम ओइबिरिबा पाबुंग बिरेमबो हन्ना जो थागसारि
ꯌꯦꯡꯕꯤꯌꯨ ꯄꯟꯖꯥꯕꯀꯤ ꯃꯦꯗꯤꯀꯦꯜ ꯇꯤꯝꯁꯤꯅ ꯑꯩꯈꯣꯏꯕꯨꯁꯨ ꯌꯥꯝ ꯐꯖꯅ ꯇꯧꯕꯤꯔꯛꯑꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯛꯃꯤꯟꯅꯕ ꯒꯥꯔꯤ 8 ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯃꯣꯍꯥꯂꯤꯒꯤ ꯑꯣꯏꯅ ꯁꯤꯅ ꯑꯩꯈꯣꯏ ꯇꯤꯝ ꯂꯤꯗꯔꯅꯤ ꯀꯛꯆꯤꯡ ꯈꯨꯅꯧꯗꯒꯤ ꯑꯉꯣꯝ ꯀꯤꯔꯟ ꯁꯤꯡꯍ ꯁꯤꯡꯍꯥ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯩꯇꯩꯅꯤꯍꯦ ꯁꯣꯔꯤ ꯃꯩꯇꯩꯅꯤ ꯀꯦꯃꯦꯔꯥꯃꯦꯟ ꯑꯣꯏꯖꯔꯤꯕ ꯀꯛꯆꯤꯡ ꯈꯨꯅꯧꯗꯒꯤ ꯊꯤꯡꯅꯥꯝ ꯁꯨꯔꯖꯤꯠ ꯁꯤꯡꯍ ꯍꯧꯖꯤꯛ ꯁꯦꯛꯇꯔ 17 ꯗꯒꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗ ꯊꯣꯛꯂꯛꯑꯦ ꯃꯌꯥꯝ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯂꯣꯏꯔ ꯃꯇꯨꯡꯗ